Manipurgi e pau kaya da phogak chau da leiba yumsingda imung kaya hanjinduna leire haibadagi phogak chau ikhai mamang lekai ward number 4 da ngase ayuk pung 13 kuntra rom tabada moirang oksungbungda leiba relief camp ta leiba inmet ahum oinam siam sundar amadi mahaki loinabi aparna amadi lekai gi manau khondrakpam suresh na makoi gi yumsingda sengdokluna balakpada yumlo na bada leiba sandham Nabakauba amagi yumda Kuki nupa ama leiramle haide. Thodok aduda hakthengna thengnakiba khondrakpam Suresh na phongdokibada Kuki nupa adu mananganda khaw ama yali maduda kari potlam yawbuno haibadudi khangde mahakek ubaka Kuki aduna khawdagi thang satlaga mangonda attack tawnaba honarake adubo mahakna chatminariba makhura syam sundarna kaurakpadagi mi yamna lakpoi ningduna nanthokuna chenkibani haike. Namna ba hai basi thangna laire ade sidai den hajilubo matam de koki masa se ai ge thengna jabani thengna ba matam sida ai ma se mana khaw poro lakpo matam sidai na lepo hai ba matam sida ma se thang ma sato ka nai ngore tem to ko dai na lekai du da kanam ta chang dabani na ai changmi nei ba ai gi kaka se ga ai kaka se kau jaba matam da ma se mi khara pulla ma le na ma se adu dagi ma se sirani hai ba gi wakhalon dra ma se chele cheng kan sonda Sona CRPF laiba o command regiment laiba adagi sona CRPF laiba asigi karaksidani hoji thoiba thogdosi hoji akhoi Meetei tari sika khoi gi Kuki ga labna basi kilometer manga mugi sangse thamnei sidigi haijilaka nama se khoina changu matamna mana si changa ga leiram Oinam aparna na phongdokibada media singda yumda changba yare haina pauda hablakpadada makhoisu changnubani tasengna Meetei singna yumda changba yadana changba yare haiduna pauda matungda hapiganu tasengna changba yaraba khaktada pauda hapiyo haike Torbung mai gi ward number 4 gi torbung mai gi jedami mayam chate chani pan mu change khole na mayam no loi haina re adu mai adu haina be matung ina khoi jum da changba yaradra haina khoi relief camp da lei jabani adu ngasi changa po matam je da jum da amoda kai kai khar lei ba jing do jum kai seng do ke ana laksa bani ba lakpo matam je da ji ki Kuki je sandam na ba gi jum je da changa ga leiram dana akhoi je mayam je ma na lauruk pai matung ina ni pa je lauruk pai matung ina akhoi je mayam chen chana re matung kumau re jimidam fo ka na gi kumau gi je da khoi na phone tawre sir CRP da ju phone tawre mayam je loi hupchalak ta la e la matung da moina mayam changchan khochan tawre tanaba matam moi tanaru mayam changa ina ni pa lekai gi mayam changa tanaba matung ina moi je chukhokrom na chenchang gi badi moi je phangau de pha ba je sarkar na jo mayam na hari irang nem dhare ji kangbai gi simenu je pha ba da lantha ba ya di manung ji matung ina si torbung de kamaina mi changa ga leidoi no si mathak se da mo mayam ni change hai ba oinam siam sunarna phongdokibada lengakna santi leire haiduna changnubada Kuki leiramliba mafam asigi yet Thangbada 133 CRPF battalion amade oidana 16 command regiment leidiba mafam asida kamdauna Kuki leiramlibano mayumakai Mai Thakraba Thugaikraba Kulgi Mioi Singna Changsage haibadadi pass fauba lauraga changhanliba mafam asida Kuki leiramba si tasengna ngakpa fawi Torbung ward number 4 asi Kuki singa kilometer mari hena lapa mafam asida leiramliba sina takpadi micha miyam hanjinduna leiba yakiroi maram asina pokpham haurakpham oiriba masagi yumda hanjinduna leiba yanaba lengakna security matik chana thambiyo haike sarkarna asu ai hoi TV da asina mi changba yare yam kitang kara kitang santi oire haina haiba adudagi khoi su changum matam sida Kuki leiram mi se khoi gi sarkarna hairi duga adai hujiki gi haid mafam sida Kuki sina Kuki ga khoi gi lai se kilometer haidi yam bada kilometer mari manga muki sangi swai lam naiba adu lamna ri se aina haibadi kamaina moi asom nakanda su 133 battalion CRPF ki leire adedi muk so maso nakanda kano thang bana kanda na akoi oi thang bana kanda na akoi gi kano 16 kumau leire adu huji hairiba jaga chi de moi security mayam su deploy tower leire adu tabudu aina haijaning aina sarkar gi makadi tang jani hina huji Kuki jing se akoi gi sai gi khun gi mina hairi ma pham sang ba matam dana pass la yauna adu dagi kano haidi police tagi aya ba yauro piro adedi adu dagi aya ba yaur sang da bani ko sang ba yadri ko tre haidana loina swainga ala edu Kuki nadi kamaina dugi mafam sida da hujiki mafam ai khoi hairi ba mafam tana yoksalga changa mina masina mogi na karamba ya ba piri bano haibasa ini tang sarkar gi mai ai